Lionel Messi oina August ki date 8 asi magi punsida khwaidagi daw yadaba yamna emotional oiba yamna thomoi kai ba tarik ama oiri date ama oiri August date 8 2021 magi punsigi football gi achoba career ama sagalakhiba mingchet kaya thamkhiba personal record kaya ama thamkhiba club Barcelona si haiba August ki date 8 2021 asida farewell piki yamna ningamdana yamna zaning the club asdagi khoigi khong thangdur ki haitare ko haiba same date haukiba August ki date 8 2026 asida magi mabu hek pokpa mabu sembirakpa miyamna akhoina ngasi witness oina ubu fangliba greatest player amane na launariba Lionel Messi bu pokpa mapasi leikhidare hanak ki chahi 2026 asi Lionel Messi gi onedi khwaidigi heartbreak oiba yamna emotional oiba yamna thamoi kaininga oiba chahi moi khi World Cup ta performance aduki matik fajana pire 8 goals challe assist su 8 assist tawra matungda mana best player tabi aina khanarambadu golden ball fangkhidaba loinana World Cup final la su maithiawa golden ball su fangaudaba aligi hanak ta su ngrang nan si mapasi kainaba mapasi leikhidaba 2026 asi हाइब सही सी Lionel Messi की career की उन्हें दिमागी पंची तक कांगम दबा इतिहास ता लाई इरेगा ले होरगा नहीं हाइतारे Messi की career ते असुक यामना नुआइतना लाइंगे मारक सिदा मुग यामना ताबा नुआइतबा Messi fan नमदे अर्जेंटीना fan चिंग दमकता अमुके है न थमोई सोल हिबा पाव हाइबा तारगा दी खोगी Lionel Messi सी हंदक की World Cup 2026 सी मनुंग सिदा जमा सी क्वाइदी की threat तोरक player मने न लौने मियामना धप तोरक हाइतारे हाथ कनी हाथोकनी ने दब तोरकबा मसी लोइना IPCC International Police Cooperation Center हाइबसी FBI गसु कोऑर्डिनेट तौबा सोर्स असिना फोंदोकलि मदुदी Messi सी ख्वाइदगी हंदकी वर्ल्ड कप असिदा थ्रेट लैबा खोगी मियामना टारगेट तौबा खोगी प्लेयर मने हाइना फोंदोकलिको हाइबि न्यूज सी आइने हेक्ता हाइजिन मनते खोगी फुटबॉलर की वर्ल्ड की फेमस खोगी ख्वाइदगी जर्नलिस्ट अप टू डेट ओइबर जर्नलिस्ट Fabrizio Romano na magi Facebook ta update torokpane pausi summe hanadi akhoi Facebook ta circulate torokpada pausi fake orambe yaina longnaramadu haiba journalist asin update torokpadai di pausi genuine ore na longne to mark sida mapa leitabi pau mark sida simu yakhlakpasi amuke na nuaite haitare ko maramaduna hanaki sanakhiba World Cup match asi Messi gi oina di football gi nataba atopa magi family gi emotions mayam yaurga sanakhi haitare Algeria ga ahanba sanakhiba match ajuda mana hat-trick chalaba matungda mana kappi maram si mana phungdokhibasi masi football ga related oidaba mari lenadaba maram kara yawi magi family gi problem adagi man World Cup asida participate torokpada mapasi khogi hospitalized toroga khoi naraga lehobagi adumbai maram mayam su family problem maram mayam asidagi ni haina mahang su phungdokhibale Sanatorio Center Clinic Argentina gi Rosario do leiba haiba clinic asida Lionel Messi gi mapa George Messi si haiba hospital asida leikhidabani mapa si sibagi maram si sabsaba khoi diagnosis natraga specific oiba maram asi public ta hojik pawgi oina phungdorakpadi leitri moi gi family hai wafam si koi secrecy oina private oina thamning ba mali hai haukiba June 2026 ta moi gi family na confirm tarokpagi matungina Messi gi mapa George Messi si magi health condition si soksilakpadagi lying sathari haina confirm tawkhibadi lai adu hai ba paw si masi tonga ni rumors ni haina khiba lai haukiba tha man sida mag si yamna chronic oiba amadi yamna kuina sangna loinara ba laina ama yam kanna mayokna rakhi adu laibak thibadi lying mangamdana mahak haukiba August date 8 asida laikhidabani Lionel Messi gi magi football career da ahan coach si ma he pokpa mapani aduga football gi architect Messi gi demakta di mahakna maki mapana oiri yamna angang oiriba Messi na ha oiriba Messi bu Barcelona da changnaba struggle tawkhiba awaba mayongna khiba khwaidigi hena saitheng pangkhiba haiba taraga di ma bu he pokpa mapa George Messi asini ko Barcelona dagi PSG dagi Inter Miami haiba club ki mana lakriba magi football journey sida laiba punamag asi ma bu he pokpa mapa gi magi khut chaung ni oiko magi achuba kano ne hai contribution ne hai tare Lionel Messi amna pilingai da Rosario da leba club amada sanarakpada
cause oikiba si mabu hepok mapa siniko Messi si piklingai da growth hormone deficiency leibana maram oraga moya dagi local club na suma si laing mangamdaba adagi mapa sina su paisa oin hek puthoga laing ba sungamdaba paisa du yambanina adumak oiduna su mapa na monda thajaba piki mak soidana haiba anab si fanaba laing gani haina mapa na 2000 haiba sei si da Spain gi maming lai club Barcelona da koi trial gi da mapa ga loina chatmina ki trial selection si phanglaba matungda Messi si hana mas Argentina da lembadi hojik Spain da laiba mathau ta khi ko haiba mayum da sum laimbadi Argentina da lembadi som da Spain da lakpa Barcelona da lakpa matam si ma si mapuni nungsi ba homesickness hoiba haiba khogi yamna khogi Messi gi yamna awaba period si mapana khogi laiminarga masi adjust toki haitare ko sei tram du shuruk da Messi na Barcelona gi namak trial toki magi speed magi dribbling mangonda yauri ba talent si angak pani club asina di mangonda leiba skill asi khangle adu ega su mabu lang ba da sanga da ba sel mayam asi puthokna ba honab da di awaba ma oigani haina makhoi da su yamna koksik pa ma oiki club asi ga meeting loir ba matung da upai leitraba ningba kairaba George Messi gi mapa si Messi ga punna Argentina da hanba taki adubu kona thangda December 14 2000 haidba sei asimakta da sporting director oiba Carles na Messi da leiba magi talent asi khanglakpadagi khudakta khogi lunch dinner ma kauraba matungda khogi napkins da hairiba maga khogi deal si inaki haitare ko Barcelona da contract inaki haitare ko sanaba yabagi masi matung Messi na khogi Barcelona gi sanar pa horpa daiti makata wari sing sinau sing su khangbina mali history na sakhi oire ko Messi gi father George Messi si maxi amna middle class khogi awaba imung amadi horki ko masu nahawri ga da football bu pamjen horki Newell's Old Boys da masi midfielder oina sanaram ki adu kona thangda maxi Siliak kusitini siga luang laba matungda magi angang mari si khogi help tawna ba thak pangamna ba khoi steel gi factory amada khogi yam sangna award si nungti gi masi khogi yam wan honaraga angang mari si thalki haitare ko khogi ayu Messi na phongdok khibada khogi nongalakpa swai si da chatkibadana nungmidangi pung mapan phawa khogi steel factory si thabak surki hai ko adubu mana khanjikhiba mana asa mana macha Messi bu khogi afau footballer ma oengani haiba magi wakalon chenbaduna ngasidi maksu mai palo mapa ma oina laioi khre haitare ko Lionel Messi gi father George Messi degi akhoina loksan biyaba mangon dei tamjaningai oibi yawsi akhoigi akhoin isa ma phokmo tamna khoi isa du aini samatik adraga su ko isadu fazina sema matamda isadu phawbuda natana aigi sumingchat urong khinba habsi masi soidra wafamne habsi magi wari sina jutai ko